Yan hanam kita mangan media ku yang biri ba nung sijaraba Krista ki cidau sing puna mapu mangan media ke host wajari ba nobo kumar ke sam na mayam puna mapu province of Krista minda kurum jari. Ni minifu mangani subna pangtuk ka dori ba thorom machigi ngasigi yamna fajaraba nipani chanba nimit asina aiku girakta ngasigi nimita paus dukpina na ba mapu ibona thorang tobiraba KS Pradip mahagasi uzima kumbi Presbyterian Church ki secretary ki thabak pubiriba adugumlaba yamna naha oiriba aduga hojizima ibunga market thawol tawbiriba akoigi sunuki Presbyterian sunuki member mani mahagasi ngasi nimidang asida Prabhu Jesu Christa se Messiah ni haina mahanas dokbigani maramadna hoje akoigi speaker ju thorang thong leire tanbiduna akoi thorang adu mapung phana akoi leirabanina akoi thoramasi akoi haunana ba akoi athubada thorang tawjirkani maramadna ishorna ngasi nimita asi akoi yamna ha oriba speaker si shorna pung phan loine bibi yanana ba hojikti akoi ngasi nimidang ngasi ko pa pubirakliba KS Pradip Pombi President Church Secretary when a Topubiri ba market Togoloida, I Matamasi, I Sinazarage, Hositi, Akoi Ikai Chromatic Charaba, Masigi Gomaki, Wapaogi Sandukloi, KS Pratikota, Matamasi Sinazari, Matamlobi Caesar. Tagachari, Masigi Pajaraba, Mangan Mediana, Biduna. Nahasinggi Wapaogi Khonjel haidiba thoram sida pandraba ibusu saru yaba phangani damakta mangan mediabu taisena thagat phongdok chari aduga masigi topic asida kone nagadaba si masiha haibasi khona nainagani asi nainadringida koi hana tentakna ishoda sangjaminasi mayam tien chu tiena kan pratna tawsi ngam mai pai so na patagat chari masigi program si abjaga dori pan hana loina bidana singbiu ipan ha ki wai sing asi tukaba matam dai pan hana loina biu singbiu thwa semna pangbidana mapung phaba adung laba matik leiba thwa semna singbiba adung program o hanbi hadana parimak sin ha ki matanga amna sanupa Prabhu Jesu Christ milen chona ni jabani men masigi topic asi yamna phajaba dugumba topic amani khogi masiha haibasi koina koigi Christian jingda aduga koigi tongan ba dharma gi chanabi jingda koi uba phongba duni akoina Jesu Christa si akoina masihani habagi matang sida akoina wahaudu khara ahamada nainamina si masiha haiba si Hebrew londa masas haiba lola dudagi English londa masiha haina amuk handoktuna masigi wahandok si thaw noibiraba haibade koi anointed one haina akoina Lona dum kai anointed one haina akoina dum khangnare matang sida kari maromgi Jesu asi Pau noibiriba haibano haibasigi matang da akhoi yenglabadi ariba walemnabada waremnaba matamda ishorgi maichau singna ishor mahaki mi singbu ot naibiba sing ot nairiba singdagi kannabagi damakta akhoi ishorgi oiba akhoi masiya ama tharakani haibasi akoina thajaba leirami akoina adugumlaba thajaba leirambasing adu akoigi ariba waremnabada leirambani adubu hariba waremnabada akoina yengma matamdadi akoina maduda mokoina kari oina panarami ha kanda ningthau oina pokani aduna tragana tongan bada koi yengsengo koina mokoina ubada mokoina khanbasi kamaina khanbi haibanta isor mahakki misingbu ot naibibagi naibibadagi kandina ba akoigi damak matik leiba ningthau ama pokani mahakna aikogi awaba punamak kopigani masiya ama soidana lakani haibasi makoina thajarami mahak adu iswana aikogi damak tharakani haibasi akogi siada akogi chapter 53 gi verse 5 tangsida akogi iswagda thau noibiba yaba musing haibadu makoimu yengminasi ahamada akoina uba phangba si isworgi maichau aduga isworgi maichau singda akogi isworgi thawal toba horamdaida akogi thau noibibi gi thabaga si he pangthoi minasi he pangthoi akhoi jada ure
aduga purohit len ani subada iswargi ningna sanglenda iswargi seba tawjaba miyoi singbu makhoi asi iswargi sebareni haba khangnana ba hauna bigi thaba ase koi uba phange aduga ahum subada koina uba phangba si kogi leba amagi miyambu ngak senanamgi damakta koina handoklaba ningthau haba tare koi ningthau oina khandokpa matamda madu ningthau oiba yanabagi damakta koi thaunobagi thaba ase dum koi uba phange koi samsamna koi uba phangba do kogi ningthau Solomon ase ningthau oiramdaida koi thaunobagi thaba dum tawe aduga maram asina koina ariba waremnabada moina moina thajana bileramba si masiha si koigi arin wan ambada ahum thona leramle maisto haba mane prophet haba mane aduga ningthau haba mane hari basing asena koina old testament da arin wan ambada koina uba phangba aduni aduga koigi anouba waremnabada akoina anouba waremnabada mu yeng matamdadi masiagi matang si koi yamna likna uba phangi Johana iba Aphaba Wapaw khaktada koi wafam asi koi uba phangi tasengna koi Johangi chapter first chapter gi 41 amadi koi first chapter gi 41 da petang yeminase mahak asina ahanbada mahak gi mayamba Simon bu phangduna mangonda hai aikoina masiha phangjare koina ni subadamu koi gi John chapter 4 gi 25 asimo koi yeminase 25 sida nupi aduna ibungo da hai masiha lenglakani haiba aina khangi ibungo lenglakpa matamda aikhoida punamak khangbi gani khoi sida yamna fajana khoi uba phangba du ere aduga ataidadi krista haibasidagi hena masing yamna khoi uba phangdre khoi ayamana greek londa khoi christos haibaga khoi masya haibaga wahanto asi adum manai greek londa christos haibasi aikoina krista haina andoi adaga masigi wahanthokti karigumba thodang ama pangthoknana honabada pangthoknanagi damakta mahakpu thaunu biba haibani Aphaba Wapaw iba miyoi singi manungda Jesu asi Kristani haibasi Matthew da tarago humdoilak aduga Mark tana taruklak aduga Luke ta koi anirak sizinaba ui punamaksi aikoina yengbada Jesu asi miyebabu kannabgi damak thauda ama leiba maramna oibana Jesubu Kristani haibasi Wapaw iba singna phongdok lamba ui masiagi matangda koi amu yenginase koi Jihudi singna khanba wakhalon sina koi kamain tobuno ha kanda Jihudi singna makoina kamain khali masiha haiba wahai ase asiki matik makoida wakhalon da yamna luna khanjaba amani koigi Jihudi singi haiba tare maramdi makoigi damak masiha ama lakani moina khanjabada aduga makoibu kanbigani haibasi makoina sena thajabani adidi makoigi wakhalda makoina pamjaba ningjaba masiha adu hojik laktri koi suksoi soidana lakhigani akoigi makoi wakhalda Jesu asi masiha adu nate aduga masiha di akoigi Jihudi singbu he Jihudi sing khaktam kannana bagi damakta lakadabni haina moina sena kanarame adubu Jihudi khardi akoigi masiha adu lakre mahak Jesuni haiduna makoi leptuna koi thajaduna leibasu adum yawi aduga koi hojik mokoina khalamba sing adugi mana hana khalamba sing atani adidi koi losilakpada koi ai lingasi di nainabase koi loina khangnaraba ngatani na koi dum tena dum nainaminase daidi koi kamain to buno ha kansida panjakraba wafam sing asidagi losilakpada hajining made koi Prabhu Jesu Krista si koi damakta lengbi rapa dung nuba masya duni duna koi dum thajaduna lei koi Bible da uba phangba du sida koi dum sida koi na kayara uba phangba adidi matang da koi na uba phangba sing adu dum uye adu masya si Jesu Krista da koi Luke ja koi na sumna ui Luke ki chapter 4 gi ai jin dagi na koi kano bawjin ye mina chu sida koi me kum sena ubane jin gi or adidi sida koi pathuaga dum tamina se Prabhu ki thawai thakta leiri maram adugi damak
ibu mahakna laira basingda afwa pau sandonanaba engon thaw haibire afaba singda thadok piba amasung mitang masingda amuk uba laukthoknanaba asokpa mi singbu maning tamhanbinaba aduga prabhugi ayaba sahi adu laukthoknanaba aibu thabirakle habase akoi masida uba phangi akoina hojik akoina mitmakna mahakpu masiha aduni haiba imit sina uba masi prabhu jisu krista si akoi masihani haiduna akoi mitmakna uba phangdaba oiba taragas akoi thamonungdadi akoi prabhu jisu krista si akoi masihani akoi pap tagi kanbinanaba akoi swarna thabiraktuna mahakpu thajaba khudingmakna sagada akoi lemna kaba phangani habase akoi khallu matamda akoi puningda sukimatik nungaiba akoina phawjaba aduni akoina asumna akoina uba phangba adu ore aduna asengbamak akoi prabhu jisu krista si masiha adumakni habaduna akoi hanana hena chena akoi thajaduna akoi hojitigi hauna khaminarasi aje akoi mugum yeminasi akoi losilakpada akoi yam sang laujadre akoi zone iba 20 gi 29 asida akoi asumna ubu asumna hai Jesuna Thomas ta asumna hai nangna di aibu uraba maramna thajare udrabasu thajaraba makoi adu yaifabani akoi punamak masidi kayada mati yagi mati nungai jabano kaigino hai matamde yengo akoina usu houdaba akoina tasu tahoudaba lemina hobusu nataba adubu akoina hojik masi asik sahi lising ani hela faw matamsida thokibasing ukribasing lakribasing adu akoina koi thamona chena thajaduna koi masaga chanaba lambi do masimak nei haduna kana phangba phangjabu sikhalubada koi sugumati problem thoi kana aduna koi gi babu jisu krista si masiha adumak ni habasi koi hojitagi hauna chena hena thajarasi habasi thajani madu ore hajani madu ore aduna jikte igi yamna tielaba mati phadna mapung bhajadraba orbasu masigi ina pijariba koi short yamna very short haiba tare sisina ai masiha haiba topic asida na piningba kanu du asina jiti koi gi pastor da mu matam se mu sinajage Thakachuri yam thakachuri shorbo yam thakale ko yam naha oiriba sumuki secretary mani aduna mahangna masia gi batangda kala contribution tobiram basi yam yame na khale adula Jews in kramaina masia gi matangda khanba aduga New Testament da kramaina masia si introduce tarukpa aduga madu Greek londa Christa anointed one Jesu Krista masamuna lukondu marigi pada masama pada da mayek sengna ayabu thawno bire rescue tawno naba haina mayek sengna masia du mahakni haibasi mayam da takpiram gi matangda thambi khre yam thangatchure raw pundok churi nahasing ya Wapaogi Khonjel asida ekoi nahasing ibungo mage thawol tawbada ibungo maki thawol gi damakta sokthaba letena thawol tawbi dangta ngam letena thagatchure raw pundok churi yawbiri china simpuna haying nimitamo koi pastor Vidyasagarna koi momaki opao koi pubirakani Jesusi Sorgi Thobunaini servant of God. Jesus as a servant of God. The Prabhu Jesu Christa si Sorgi Thobunaini having matang dai koi paminagani ngasigi onadi YouTube ta live thabagi matamasi matang asil koi solution jage yung viewer pudamagna kena santo Wapaogi so adogi thamonungda kharkhaji